खुरमजरी ISTV मनपुरी पाव मिनिंग ताबिरबसिंग बुताराम ओक्सरी उजिक मरुई बपाउदा ILP चना हनब खोंजंग चंगसलिंगै चरकता सकताक चे याउदना चंगलकपा म्योई कुनमरी ILP के स्टूडेंट विंग फारे उजिक पाव संदोकना पिजरी Manipur da Inner Line Permit System chana hanggadabani haina Joint Committee of Inner Line Permit System Manipur na miyam galoina na khongjang changsilingai cherakta satak che yaudana Manipur da changlakhiba angang yauna mapalam gi myoi kunmari Joint Committee on Inner Line Permit System Manipur ge student wing na Thangoiban DM College Gate mayadagi ngasi ayuk angan bada fare Assam dagi Imphal tamna lakpa bus number AS01 9777 da makhoi singasi tongduna lakhibani makhoi singasi West Bengal dagi Urem bamda leiba power grid ki thabak sunana ba lakhibani ngasi MSU ge office ta pangthokpa pawmi singa unabada makhoi kunmari pawmi sing mamangda puthoki student wing gi convener angambana haikibada makhoi kun masa masa ge mayumda halhanna ba power grid ki chief manager da sinakhragani angang mari aduna child line Imphal da sinakhragani haiki mahangna makha taraduna Manipur da chokhat thorang gi mingda tongan tongan ba company singna thabak sunana ba mapalam gi myoi kya le palaitana pusilakpana Manipur da khunda leita handuna leirakpadagi nongmadi soidana Manipur gi yelhomi singmut khiba yabagi akibat leire Manipur sarkar na athuba matamda ILP chana hangadabani mapalam dagi lakpa mito miyancha sing asina nongmagi crime kya le palaitana chatharagli handakta su West Bengal dagi lakpa myoi amana nupi angang da khut sanglambadagi wathok leikrabani Crime kya da chenaba mapalam dagi lakpa myoi kya na Manipur da changlaktuna crime kya chatharagli ngasi fagarliba mapalam gi myoi kya asi Hindi lon ngangba ngamdaba Muslim sing yauri makhoina pairakliba voter card amadi I card sing adu sasinabana ayambani lanai gari chenba singna makhatana mapalam gi myoi sing pusilaktanaba khanganki mayam ama sangchal akan mo khun dasali yum sajali ko moina ji railway gi sang kiba mayam ama ji railway gi tani ni chakham maya sida yum sagali ji khun maming thungali ji mayam ama sumaina ko sangchal kiba mayam sina chakwa kaino ama mo gi lambi ma bel lama singala ka da Manipur se mito ko ba kaino ji sangala ka ko engineers product sing muthat na gi dumba ijanda ma leira bra haibisi maram aduna hai ko sida GSLP na ko tongan ma mapalam dagi sangi ba mito me jasing ai gaina sangi ba suma mayam se masigi mathakta makata na sangat kana bagi section thorang tongan na sia posting leira ba masida hen ba ko section thorang lokot ba ma hen ba men por la kanda verify to organization ba niyom na yadaba sing changan da ba masi state government ke side ge akan bathau paikhaleni ko gi Manipur state government ILP sana no wi si hena mek sing da bani meyam de hena thazab ma bi ga bani habisi ma koi thamjari Hayeng pangthokadoriba Independence Day gi thoram asi tongan ba lalhup kayana boycott tawbaga loinana numit asi general strike phawba kauduna thoram asi pangthoktana ba lalholup kayana khangal lakhrabasu Manipur sarkar na thoram asi asoi angam yaudana pangthokna ba sem sabagi thabak paikhatli hayeng gi thoram asi mapung phana pangthokna ba madi thoram asi gi mangoinana pamdaba thodok amata thoktana ba police na akan bamungda chection thorang kya lakhatuna mafam kya da thibu humagi thabak sathari ngasi ayu angan bada Imphal East District Police ki kambuna Mahabali gi akoiba mafam singda lalhauba sing leibra haina thibu humagi thabak sathakri amaromda Imphal West Police na su Moirangkhom gi hicham yaicham patagi loklaw bung phawgi manungda leiba yum singdagi nupa nupi sing kauthoktuna aina yadaba myoi sing yaubra haina amamamta oina verification chathakri bail out ta leiba myoi ama yauna chingnaba myoi yangkhai nipan makha tana wahang pahong chathanaba Imphal Police Station da pukre Amaromda Thawbal District Police na su ngasi ayuk Thawbal awang lekai da thibu humagi thabak sathakre Thawbal gi Tasco ground da myoi kya puthoklaba matungda mapalam gi myoi yauna punna myoi taret makha taba verification gi dabak Thawbal Police Station da pukre hai British na Manipur bu ningkha tamba piram khiba numit ing listing amaga chamapan input taret ki August ki tang taramari bu ningsingduna ngasi JM Holda Custom and Traditional Celebration Committee na sinduna thoram pangthokri Manipur Independence Day hai na pangthokhiba thoram aduda Council gi Chairman Dr. H Nabasandra ICM gi Chairman L Tompisak Custom and Traditional Celebration Committee ki President Dr. M Ibuhol amadi Chief Advisor Mangi Sanana maru oiba music oina saruk yaki Dr. Ibuhol na British na Manipur bu ningkha tamba piram khiba numit asi ngasi gi mirol na kauthokpagum tawriba asi tangai phadana ningsingnaba thoram asi pangthokpani haiki
BBA Mayang Imphal ki mapok kumon thoram pangthok pagaloina athauba singing sing numit ka mari laina Mayang Imphal kendra da leiba mithoi mihelaba mahiroi singda meritorious award piduna ikai khumnaba utkre thoram aduda pilot M Khagemba Mayang Imphal Municipal Council ki chairperson amadi councillor singna saruk yakhi thoram aduga mari laina pilot M Khagembana mahi masing hairabasu maraibak nungsiba khangdraba mioi adudi pokpagi mahi yandrabani haiki Monica Misi Matanga Maru Oina Chenari Mahaki Mapuriba Ziban Paduna Jarak Pidriba Fauba Lamsangi Lambi Thingba Yauna Kongjang Kya Jangsin Ba Haukri Misi Sigi Matanga Sem Kiba JST na Miyam Galunana Lamsang Police Station Nagi Lamsang Bazar Paubagi Manungda Leiba Lambida Uwa Pesinba Amadi Tayar Maithaduna Lambi Thingbagi Kongjang Jangsin Ki JST gi Miyoi Amana Fongdorak Pada Misi Sigi Matanga Lamfel Police ki Osina Thausadana Leithokle Haiki Phone tawba matamda irang sagalakadore irang sagalakanda oina mido phabidoribra hauzik phawba asiba laudriba nupi sigi nupa sibu phabibada kaya mung yamna kairage phabiu haiba matamda irang sagalakanda oina sana phabidoribra mi sibu kai gidamta jik bodandi pibidrimno haiba matamda doren hariba mioi osi asina adumaina hai tare oina khumbire akoina aduna akoida phadabagi mota hene hene inot hapaga sauningba ama pole Lamsang Kendra ki MLA Brazabidu Laktuna Misi Sigi Matangda Waroshin Puraknaba JSC ki Mui Singa Wari Sanaki JSC ki convener Syam Sundarna Misi Sigi Warosin Ama Puruktriba Phauba Asi Bhakchang Lauroi Achum Aran Mapung Phana Khangba Ngamnaba Postmortem Hana Tawgadabani Haiki Nakai Sengdaba Marik Chumdaba Pot Ama Oibanina Masi Ekoi Asig Marik Chumba Report Ama Phangdribauba Monica Si Moigi Imung Slohondaba Aduga Ngamagana akoina lawba ngambagi khudongsa phangade akoi lawga Monica ji akoina angamba level da postmortem amu hanna tawba Tongan ba lanai miyoi kyana masa masagi gari da press thazinduna sizinabadagi jamamna ba thokhal le haina amjugi president wangkhemcha samjaina phungdokri president ki office ta pangthokpa paugi mifam aduda samjaina makhatana lebaki oiba achauba irang thorakpa madi atai thodok wathok kayada hauzik asengba paumi dagi atopa paumi saba camera paibu singna hena masing yamlakpagi fibam da leiri asegum singa se thoktana ba amjuna athuba matamda amjugi card amadi jacket pina ba tharang tauri Media House Singnasu Makogi Paumin Singna Sizinaba Gari Single List Amjuda Athuba Matamda Pirakadabani Karigumba Press Ki Atopa Thabak Sizinagada Oirabadi Media House Sing Adugi Maming Thaba Sticker Gari Dat Napiu Media Ga Mari Lainada Balanai Music Singna Gari Da Press Thazin Biganu Athuba Matamda Amjugi Team Amana Aseng Bama Sung Sing Daba Press Khangdok Naba Drive Chatharagani Fongdoki Manipuri rang thokpa khupasida kogi media coverage so chakam matamda apuni kunusar ya मैं लोग भी ना कोई करना बोलना प्रेस ना कोई प्रिंटिंग प्रेस कोई चीज़ आंगन बात प्रिंटिंग प्रेस जो प्रेस था वो प्रेस की कोई हेक्टर कोई माइक्रो या उगले अब ये कि ये कोई ना थारे प्रेस है था वो सी पीले गांडा कोई जे फूड पीले गांडा पुलिस डिपार्टमेंट जे पीले गा अब खाई बाहुन जी का खुले का कोई प्रेस है था तो नहीं अब ये कुछ सिमुसुले है तो यार में थी कोई मीडिया हाउस सिमुसुले में आपको ना मुत्तुना कोई अगर टीवी रो अदु वर्किंग जर्नलिस्ट नतबा कोई प्रेस की कोई प्रोपाइटर ने सुबह की जो मैं मुझे प्रेस है थाबो तो बिरो थाबी है रे की कोई की प्रोपाइटर कोई फान टाइम्स तो पकी मेरा थाबी सुन द कोई डाटा सुम इंडिया काइंड कोई बुसी सिंग थाई ना द टिलिगा द सेटिलिंग का तो बिना अनु तो कोई वर्किंग जर्नलिस्ट कोई अदर बांगु प्रेस थाबो रे जामना मणिपुर की उदो फिल्म फतबसिदा प्रेस कमिटी से पुरी कोई यामना कोई लान वीडियो को याम लेगा कोई नाम शेयर ले जाए भी हाजिर बनेगा बस तो भी मतलब ये मुझे कोई अमजू की मेरे पास तबा मीडिया हाउस से कोई लोना रेनी रिपोर्टर वाले संगपा मैं मम्मा ले बिदा सु आपको तो पाउटी भी रख रहा है अगर मुझे शेयर कोई करूँगा मफम मम्मा देखता कोई क्राइम मम्मा करके मफम मम्मा कभी से होगा कैमरा से कोई प्रेस में नता बता कैमरा से अतुपा कोई के कैमरा में मैं पर कब दो मैं आमा समझे संपत्ति कोई हराम दिना कोई फिर तो पुलिस ने कही है कोई तो मैं आमदा कोई आएंगे बंदा आ रही है कोई तो नहीं करेंगे मैं आम पूरा कैमरा आते कहीं कोई जो नहीं नहीं ना मुझे कहीं कोई मैं आम काम है नहीं कराम कराना कोई फंड हो गई कोई गांव में कुछ पुलिस का कोई प्रेस के इमरत तक तो हुआ तो फिर हम कोई ऐसा सिंह नहीं कहीं तो हुआ ये मुझे दिया जो कोई मतलब सीएम हम सुन डिप्टी सीएम अपील तो हुई थी याम ने तस्वीर तो हुआ वो लगी थी कोई इवेंट तो बुद्धि का बाना कोई हम जो मुझे कोई हर लेने तो बुद्धि Amjugi Vice President Ratan Luang Chana Fongdokhibada School gi angang thinba gari fauba press thajinbagi chanabi ama lakriba state laibak thibani masina miyam da amasung
security force ta chamam namba pohan badagi thoganing da thodok kya thorkli masidagi kohan naba amjugi appeal asing ngang na chatpi haiki angang di school van thinba school van ji da present tha ba ko thinare adagi akoi ji thoina chingna da karano gadan tanara yeng kan ji da press kai press ko printing press o press sisina mistaken identity hai tare ko police tracing to policing juna su asagi mo ne check tor kan adum bek thina kan ji da ko aseng bo jinai no ba press men jina press tha ja bu ji su heng hotel ma da thokpa hai di sikrana thong he kan da sa adum ba gano sing ji tawo de tawo sing ji na tawsan ba kang bu sing ji adu masi yari ge ko na media housing ji na tawo ha na tawo akoina akoida tu mo bibi ta ga ko ni satun so and so si gai number sing se ha na akoina mail na ba even dia ba ni kan de police ni kan de even akoida so any verification cross verification ko ta la ai ba adu ni cross verification to kan se ko ni he na no ai na bi to ni masi ko na kidney da nung lei haiduna rims ki doctor na ems hospital da refer tawraba matungda operation tawnaba thorang loiruraga nung leiram dabadagi amuk halakli asigumba cheksin daba amadi miyobagi punsi mangningai oiba thodok asi matungda amuk hanna thoganingde haina victim masayawna manipur press club ta pawgi mifam pangthokre pawgi mifam adu da saruk yakibi kwa kaithel konjeng lekai dagi lorembam abera ni na phungdokibada masa nungai tabadagi chei asigi mas thada rims hospital da chatuna layengki hospital asigi urology gi doctor AK Kakuna x-ray IVP longnaba khangan badagi hospital asigi laboratory da test tawki report ona tainana topa patient gi pisalak padagi ani dasmik nipan centimeter chawba nung ama yet thangba kidney da leire athuba matamda Delhi gi AIMS da natraga Guwahati gi international hospital da operation tawduna lauthoknaba poktak pirakpadagi Delhi gi AIMS da chatki June gi tang 38 operation gi tang leptuna OT manung da pushinki makhatana test tawbada chingnaningai oiba mong thingnarakpadagi operation tawkhide AIMS ki doctor sing aduna mahakna purakliba x-ray IVP report adu mahak masagi natte atopa patient gi ni haina khangalakpada natana operation tawdana mayumda halakhi doctor gi section da basina arembada lupa lakh ama makhairom manghanbada natana matam amadi miyoibagi punsi mangningai oiba thodok oihalle asigumba section da ba thong sing ase makhatana thoganingde haikhi pawgi mifam adu da saruk yakhibi abera ni gi apokpa dhananjoina phungdokibada mahak masa check ki mystery oiba miyoini laita miyam dagi paisa puraga machanupi gi thawai kannaba Delhi da thabani doctor singna section da ba thawong asina mangonda laita lairagi achoba polum ama nansile asigumba section da ba thawong sing makhata na thoganingde amadi chamkhiba paisa sing mari lainaba singna handokhan ba pami haiki doctor na yam section da yam thogoidena miyogi kanogo che chango na khantamidena kanum thogidena kata nang kharo guru ana bamna AIMS chalo or international hospital chalo or Guwahati da chalo eta haiba aduga khara arago ngo redi yengba aduga pele yeng su yengba ka ku masam IVP report pade aduga photo su ma yeng asi mana ili basina takani aduga photo du yeng de ka ku ne ili basina photo yeng de takpa aduga ka ku na mu radiology department ne ile iba maro se ka ku pade habisima ne sheng achu phom ni bara bisina le che chang ya ne pulap saki ora ada sing section da ta ka sing se asim matung section bin na ba ko ya ko ne ke du ta ke kan ra ma ya ma sing to bu su de na ye Takil Industrial State Laiba Loktak Industry ne puthokpa Silver Dew gi proprietor Monohar Mayum gi Chandra Sarmada mahakna Manipur gi industry lamda honariba singbu sakhang boina International Business Council New Delhi na Rajiv Gandhi Achievers Excellence Award pirakle hairi mamang dasu Ministry of Industry New Delhi Government of India na National Award pirakhrabani Consumer Affairs Food and Public Distribution Department na sinmi singi khusuman hengatna piragani haikhrabasu sangai prauda leiba nauna contractor oina khallaba RK Fortune Developers Private Limited na department na lepkiba sanfam dagi yamna hanthana khusuman pigani hairakhibabu yaningna phongdoktuna sinmi singna ngasi contractor RK Rameshwar gi sangai prauda leiba yumda mahakna piramba form sing handokre sinmi singna phongdorakpada mahakna enrollment form piba maram chade department na thokiba order gi matung ina sinmi singi khusuman lepkadabani niyom lana khanba contractor resign tau haina dabi tauri na akogi khusuman si loading and unloading loi super ganda upa mani kapije haibagi to lakhodagi akoina yani da buki sin lakha
Manipurda inner line permit system chana hanabagi khongjang gi sarukamu oina Joint Administrative Council gi makhada leiba Polo Ground maningda pap tawriba Society amadi Association taranipan gi auto stingna ngasi sinthale pina khongjang asibu sawatkre auto chain dabana maram oiduna khudong sadaba mayok nakhibagi damak Joint Administrative Council for Diesel Auto Society na nuwaitabasu fungdorokli Manipurda ILP chana halu haina Kaisamthong Longzom Lerak Merapai Bilup na Sinduna Kaisamthong Longzom Lerak ta wakan mifam satakri Amaromda Kwa Kaithel Apun Ban Nupilup Amasung Kangla Mega Khosam Naduna Kwa Kaithel da wakan mifam sataki Wakan mifam adugi tungda Manipurda ILP chana halu MLA humpu pham thadu haiba kholau kaya galoina na rally ama chatpa horakpada takhele kai mapada police na thatuna chathan khidi MPP की प्रेसिडेंट शोभा किरण एडवाइजर डॉक्टर एल चंद्रमणि वाइस प्रेसिडेंट एल जुगिंद्रो ट्रेजरर एमडी अयुब खाना मणिपुरदा इनर लाइन परमिट सिस्टम चना हन्नबगी दमक गवर्नर भी के दुगलगा उनखरे गवर्नर की माइकैदगी मतौ करमना इनर लाइन परमिट सिस्टम मणिपुरदा चना हनबा यागदबगे हाइबदु यंगसिनगे हाइना खंगलकले हाइरी पॉलिटिकल पार्टी ने लेपलकपमो युवाफमदा युमफम ओरगा थबकता ओंथोकनबा होनगनी हाइनसु मोट पिरखी हाइरी तराहुमदोई बासिखोंग जिला परिषद की मेंबर एन किशन अमदी थोंजू पार्ट 1 की प्रधान वाई थोइबी देबिना मरु ओइबा म्यूसिंग ओइना सरुक यादुना ग्राम पंचायत असि ओइना ग्राम सभा की मिफम अमा ngasi थोंजू पार्ट 1 दा पांगथोखरे सेप्टेम्बर की तांग 5 लगी 3 फावबा इम्फाल ईस्ट की चिंगनिंगखोक मनाक्त लेबा साउथ लो सिंगदा नॉर्थ ईस्ट स्टेट सिंगी ओइबा राइडर्स तमदी रॉयल राइडर्स मणिपुर न सिंधुना पांगथोकदबा नॉर्थ ईस्ट राइडर्स मीट की मांगोइना प्रमोशनल राइडर्स तमा रॉयल राइडर्स मणिपुर सिंधुना बुलेट चामगा निफु मंगादा राइडर्स चनीगा खुंफुना सरुक यादुना ngarang इम्फाल ईस्ट इम्फाल वेस्ट बिष्णुपुर अमदी चुराचांदपुर की मफम क्यादा चतुना पोस्टर कैंपेन पांगथोखरे पांगथोकदौरिबा नॉर्थ ईस्ट राइडर्स मीट मनुंगदा तोंगान तोंगानबा कल्चरल प्रोग्राम क्या उत्पदनतना सेप्टेम्बर की तांग 9 दगी 9 फावबा राइडर्स सिंगना इम्फाल दगी मेनमा फावबा चटकनी मरोई बपाव अमुक हन पिजरी ILP chana hanamba khongjang changsilingai jerakta saktak che yaudana janglakpa myoi kunmari ILP ki student wing na fare mideng tabire besingbu amuka na khurumjari